ऑफिस हल्लꯛꯄꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯂꯩꯔꯝꯕꯁꯤ ꯈꯨꯅꯨꯡꯉꯥꯏꯖꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯊꯔꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯁꯤꯗ ꯂꯩꯕ ꯀꯣꯛꯁꯤꯅ ꯁꯦꯝꯕꯤꯔꯝꯃꯤꯁꯦ ꯕꯤꯝꯕꯤꯝꯕꯥꯞ ꯁꯦꯝꯅꯕ ꯑꯩꯅ ꯃꯅꯝꯁꯦ ꯕꯤꯕꯤꯝꯕꯥꯞ ꯃꯅꯝ ꯅꯝꯃꯦꯅ ꯈꯜꯂꯦꯕ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯟꯅ ꯇꯧꯔꯤ ꯍꯪꯒꯥꯝꯒꯁꯦ ꯂꯣꯏꯅꯃꯛ ꯍꯣꯝ ꯃꯦꯗ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯁꯦꯝꯕꯁꯤꯗ ꯁꯦꯁꯃꯤ ꯁꯤꯠ ꯁꯤꯅ ꯒꯖꯔ ꯑꯗꯩ ꯁꯤꯅ ꯌꯦꯟ ꯑꯇꯥꯎꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯣꯁꯦꯁ ꯅꯝꯍꯧꯗ꯭ꯔꯦ ꯁꯤꯅ ꯊꯕꯤ ꯍꯪꯒꯥꯝ ꯑꯐꯨꯠꯄ ꯁꯤ ꯀꯩꯅꯣ ꯁꯤꯁꯤ ꯑꯆꯥꯔ ꯃꯥꯟꯕꯁꯦ ꯒꯣꯆꯨꯖꯥꯡ ꯀꯧꯋꯦ ꯁꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯔꯦꯗꯤꯁ ꯑꯗꯨꯒ ꯁꯤ ꯆꯥꯔꯛꯑꯦ ꯕꯤꯝꯕꯤꯝꯕꯥꯞ ꯍꯣꯝ ꯃꯦꯗ ꯃꯥꯅ ꯁꯦꯝꯕ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯊꯔꯒꯦ ꯁꯤꯗꯤ ꯁꯤꯗ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯁꯛ ꯁꯦꯝꯃꯣ ꯌꯥꯝ ꯄꯣꯁ ꯆꯥꯔꯦ ꯑꯗꯣ ꯐꯖꯔꯦ 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 ꯑꯩꯈꯣꯏ ꯃꯤꯁ ꯑꯃ ꯍꯧꯒꯠꯂꯛꯑꯦ ꯃꯤꯁ ꯑꯃ ꯍꯧꯒꯠꯂꯛꯑꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ 와우 비빔밥 비빔밥 아브나우 아브나우 타이 헤이터도 ꯅꯨꯡꯁꯤꯗꯅ ꯌꯦꯡꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯩ ꯁꯤ ꯕꯤꯝꯕꯤꯝ ꯃꯣꯛꯁꯤꯀꯥꯟ 비빔밥 비빔밥 빔 ꯅꯪ ꯍꯧꯖꯤꯛ ꯕꯤꯝꯕꯤꯝ ꯅꯠꯇꯤꯌꯦ 빔빔 ꯕꯤꯝꯕꯤꯝꯅꯦ 비빔밥 강제돼 ꯀꯩ ꯀꯧꯒꯦꯕ ꯌꯦꯡꯉꯣ ꯁꯤ ꯍꯥꯎꯒꯗ꯭ꯔꯣ ꯌꯦꯡꯉꯣ ꯇꯨ 와우 ꯍꯥꯎꯒꯗ꯭ꯔꯣ 에이스 ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ ꯑꯃꯁꯦ ꯅꯣ ꯆꯥꯅꯤꯡꯗꯦ ꯌꯥꯅꯤ ऑफिस हल्लꯛꯄꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯂꯩꯔꯝꯕꯁꯤ ꯈꯨꯅꯨꯡꯉꯥꯏꯖꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯊꯔꯁꯦ ꯃꯁꯛꯁꯦ 마제 다다그래 맞아 이 얘기 와이제 수많이 타모도 신나가져이 아니 빨비로 가이노 어때 시원 야버니 미안해 너 수많이 너무 잘 yen ôi hai 거의 지금 스테이터스는 합격이겠어 홈메이드 비빔밥 비빔밥 해비님이 비빔밥 비빔 넘어봐 여기 앵글 너무 또 어떻게 하니 넘어게 하고 넘어게 해야 들어 맞대 아브랭이지 아브랭이지 너 이제 잡히게 만남들 깨지 로 있었다 마하우만 này hay hay man bà bé nó lên hồng đi hay hay thì già cây cà bên man hồng lên hồng kia nó bị bắn mà gì mai thì có cái chân nó hàng tua gì ngoài ra hả có sao mà có sẽ cái bị chân bắn nó bị tuột bên ngoài ấy hay ấy chắc chị ăn này lại em tụi nó phải ham mấy cái gì đó tăng 그거네 홍보 어디 좀 먹으면 방 그렇거든요. 웬 저것도 오잖아. I drink more sauce 아유 소시다 뭐 more 네 티소스 알아이 브라바 맞대 난 시에미로 되죠 나리 야오브라 나리기 때문에 soybean nhỏ powder tuột vào đây pin vào bao nhiêu nó là con qua tè vô 아, 신주. mà đi xung quanh này như thế còn cái gì đấy à 시지 로이를 타기 봐. 시지만에 닫아놓는. ăn tao đi ra rồi đó mà
ꯁꯤ ꯑꯉꯥꯡꯒꯤ ꯃꯌꯥꯝ ꯆꯥꯅꯕ ꯑꯝꯇ ꯆꯥꯎ ꯌꯥꯗ꯭ꯔꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯌꯥꯔꯦ ꯃꯤꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯏ ꯃꯥꯅ ꯆꯅꯥꯁꯦ ꯃꯀꯨ ꯈꯣꯛꯀꯣ ꯍꯥꯎꯅ ꯆꯥꯔꯤ ꯁꯤꯗ ꯁꯥ ꯉꯥꯒꯨꯝꯕꯒꯤ ꯑꯍꯥꯎꯕ ꯃꯍꯥꯎꯁꯦ ꯃꯥ ꯁꯨꯛꯇꯪ ꯇꯪꯗꯦꯕ ꯍꯥꯟꯅ ꯆꯥꯔꯝꯃꯤꯗꯅꯗꯣ ꯍꯥꯟꯅ KFCꯒꯗꯣ ꯈꯔ ꯆꯥꯔꯝꯗ꯭ꯔꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯉꯥ ꯑꯇꯥꯎꯕ ꯆꯥꯔꯝꯃꯤꯅꯦꯕ ꯍꯧꯖꯤꯛ KFCꯗ ꯑꯩꯈꯣꯏꯐꯥꯎ ꯆꯥꯗꯦ ꯀꯩꯗꯤ ꯂꯩꯗꯅ ꯑꯉꯥꯡ ꯆꯥꯗꯦ ꯍꯥꯏꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤꯁꯦ ꯂꯥꯏ ꯅꯤꯡꯈꯤꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏ ꯅꯤꯡꯗꯕ ꯃꯤꯁꯨ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕ ꯉꯥꯏꯔꯦ ꯀꯨꯏꯅꯦꯅ ꯑꯗꯨꯒꯤꯅꯦꯕ ꯆꯥ ꯊꯛꯁꯤ ꯂꯥꯛꯑꯣꯅ ꯀꯧꯕꯗꯣ ꯅꯪꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯇꯜꯂꯦꯅ ꯑꯩꯈꯣꯏ ꯂꯣꯏ ꯈꯨꯝꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯆꯥꯗꯣ ꯑꯩ ꯂꯣꯏꯔꯝꯗ꯭ꯔꯤꯌꯦ ꯍꯨꯟꯖꯜꯂꯝꯕ ꯋꯥꯠꯂꯤ ꯍꯨꯟꯖꯜꯂꯝꯗ꯭ꯔꯗꯤ ꯌꯨꯝꯗ ꯁꯦꯝꯖꯕ ꯕꯤꯕꯤꯝꯕꯥꯞ ꯆꯨꯝꯃꯕ ꯕꯤꯝꯕꯤꯝꯕꯥꯞ ꯕꯤꯕꯤꯝꯕꯥꯞ ꯕꯤꯕꯤꯝꯕꯥꯞꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯋꯥꯔꯗ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯟꯗ ꯑꯣꯏꯗꯦ ꯀꯩꯅꯣꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯑꯁꯤꯁꯦ ꯂꯩꯔꯗꯤ ꯃꯤꯅꯤꯠ 35ꯃꯨꯛꯇꯪ ꯉꯥꯏꯔꯒ ꯂꯨꯄꯥ 200ꯗ ꯑꯁꯨꯝꯕ ꯕꯥꯎꯜ ꯑꯃ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤ ꯆꯍꯨꯝ ꯄꯤꯔꯒ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯏ ꯂꯨꯄꯥ 100ꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯕ ꯀꯣꯟꯅꯅꯕꯗꯤ ꯁꯦꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯄꯨꯡꯗꯗꯤ ꯃꯇꯝꯗꯗꯤꯀꯣ ꯉꯁꯥꯏ ꯃꯤꯅꯤꯠ 35ꯗꯣ ꯄꯨꯡ 2-3 ꯍꯦꯟꯅ ꯆꯪꯉꯦꯕ ꯃꯥ ꯁꯣꯏꯅꯤ ꯈꯣꯠꯅꯤ ꯃꯌꯥꯝ ꯇꯧꯕꯁꯤꯗ ꯑꯩ ꯂꯩꯔꯨꯏꯅꯦ ꯃꯥꯅ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯗꯨ ꯂꯨꯄꯥ 100ꯒꯤꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯀꯣꯟ ꯆꯥꯕꯗꯤ ꯀꯣꯟꯅꯗꯦ 100ꯒꯤꯗꯨꯅ ꯃꯤ ꯑꯃꯃꯝ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯤ 100ꯒꯤ ꯄꯩꯁꯥꯗो ꯑꯗꯨꯗꯨꯅ ꯌꯨꯝꯗ ꯁꯦꯝꯖꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕ ꯀꯣꯟꯅꯅꯕ ꯑꯣꯏ ꯍꯥꯏꯕ ꯕꯠ 100 ꯆꯪꯗꯦ ꯁꯣꯝ ꯍꯦꯜꯂꯦ ꯍꯦꯟꯅꯤ ꯌꯦꯟꯒꯤ 150 ꯍꯣꯏ ꯕꯥ ꯑꯩ ꯆꯞ ꯆꯥꯅ ꯅꯠꯇꯦ ꯃꯤ ꯂꯣꯖꯤꯛ ꯀꯟꯁꯦꯞꯇꯨꯅꯦꯃꯦ ꯑꯩ ꯍꯥꯏꯔꯤꯁꯦ ꯃꯥ ꯄꯩꯁꯥꯗ ꯄꯥꯟꯅ ꯈꯜꯂꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯂꯨꯄꯥ 100ꯗꯣ ꯇꯤꯡꯊꯣꯛ ꯂꯨꯄꯥ 100 ꯃꯤ ꯑꯩꯈꯣꯏ 3 ꯆꯥ ꯀꯣꯟꯅꯅꯕ ꯂꯨꯄꯥ 900 ꯇꯤꯡꯉꯦ ꯍꯥꯏꯔꯁꯨ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯁꯦꯞ ꯇꯧꯋꯦ ꯍꯥꯏꯕꯅꯤꯗ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯁꯦꯞ ꯇꯧꯋꯦꯕ ꯑꯩ ꯋꯥꯔꯤꯅ ꯃꯇꯝꯁꯤꯒꯤꯅꯦꯕ ꯃꯣꯏꯅ ꯕꯥꯎꯗ 100 ꯇꯧꯔꯒ ꯌꯣꯜꯂꯛꯏꯗꯣ ꯃꯌꯥꯝꯁꯤꯒ ꯃꯇꯝ ꯊꯥꯗꯔꯤꯕ ꯃꯌꯥꯝꯗꯣ ꯃꯍꯥꯎꯗꯤ ꯌꯨꯝꯗ ꯁꯦꯝꯖꯔꯤꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯏ ꯃꯣꯏꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯏ ꯃꯍꯥꯎꯗꯗꯤ ꯀꯥ ꯍꯦꯟꯅ ꯌꯨꯝꯗ ꯁꯦꯝꯃ ꯌꯥꯝ ꯍꯦꯟꯅ ꯍꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ ꯕꯤꯕꯤꯝꯕꯥꯞꯇ ꯁꯤꯗ ꯆꯥꯕꯗ ꯂꯥꯛꯏꯕ ꯇꯦꯁꯁꯦ ꯑꯗꯨꯝ ꯕꯤꯕꯤꯝꯕꯥꯞ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕ ꯇꯦꯁ ꯑꯣꯏꯔꯝꯃꯅꯦꯕ ꯑꯗꯨꯅ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯣ ꯃꯃꯜ ꯇꯥꯡꯉꯤꯗꯨꯗꯤ ꯃꯇꯝ ꯆꯪꯕꯗꯨꯒꯤ ꯇꯥꯡꯉꯤꯅꯤ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯊꯤꯡꯗꯣꯏꯅꯦ ꯑꯗꯨ ꯃꯇꯝꯗꯤ ꯃꯥꯡꯉꯣꯏ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯁꯦꯝ ꯌꯥꯔꯦ ꯃꯇꯝ ꯌꯥꯝ ꯆꯤꯟꯕ ꯃꯤ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ